खुरुमजरी नॉर्थ ईस्ट विंडो मीटिंग ताबीरबा पुमना मपू तरामना ओक्चरी ngasi imphal da phongkiba maruoiba pauche singi manungda maruoiba pauche oiriba huyelam pau amadi naharogi thautangi editor gi ayaba laujaraga pauche sida phongkiba maruoiba pauche sing pathukjari ahanbada local news chanungda lawmi sing na law suringai da cookie terrorist sing atamna kablak trabasu nomai maru tara hena kapthorpadagi mi painakre security force na su lawmi sing da safagada mafam da layu hairakpadagi labuktagi chenkhatnarakhi Bishnupur yauna Imphal East District ki Sulawmi sing na Chingkhong Chinyada leiba lawbuk sing da kumgi law panbagi thabak sing chathabada thohaningdaba thodok sing amuk hana thoktanabagi dama haiduna district administration sing gi maikaidagi flying squad forward semduna akanba cheksin thorang lokhatlabasu Imphal East District ki Khundrakpam Assembly constituency gi manung chaliba chanungi chingdon lokonda khunja sing na law penglingaida anakpa mafam amadagi nongmai maru tarama thoirom kapthorpadagi nongmai makhol tabada law shuramba miyoi sing pakhatnaduna lobbuktagi chenkhatnarkhre thodok asi ngasi ayuk pung 10 makhairom tarakpada thokhibani law shuramba lawmi sing yauna chanung kanglei chanura president sarangthem thobi machana phongdorpada ngasi ayuk nupi nipan amasung nupa ani punna lawmi tarana lawkon asida kumduna law penglingayda khanghaudana khara laptakna leiba chinglomdagi nongmai round tarama thoirom kapakpagi makhol tarakhi ahanbada nongmai maru ahum kapagi makhol taki adubu khara lapa mafam su oibanina nongmai makhol tarabasu thoksana khide law pengbagi thabak adumak chathaki adubu amuk hana nongmai maru mangarom kapthorpagi labukta law pengliba lawmi singmi paiba poknaki adu fawbuda lawkon adugi akoibada security personnel singna ngak selibani thoidokna chingnarudi hairi adu bunga ha kanaraba matungda amuk hana nongmai maru ahum makhatana kablakpadagi labukta law penglamba miyoi mayum tamna chenkhanarkhebani hairi mahakna makhatana hai nongmai kapagi makhol tabada manak nakpada leiramba IRB personnel sing referee kholaktuna labukta thabak shuriba singbu safagadaba mafamda chakhinaba tankhatpa horakhi lokol aju IRB BSF amasung CRPF personnel sing na khusanaduna ngak shenbani hairi thodok asigi matangda nongmai makhol takhiba lokon asida law suba yaukhibi nupi amana phongdorpada makhoina law shuringaida nongmai makhol takhi haibasi achumbani wafam asibu police ki maikaidagi loishang asigi social media gi khuthangda nongmai kapkhiba leite amasung makhol takhiba leite haibana chingba wafam sing phongdoraklibasi yaningdi haiki kapkhiba nongmai maru sing aduna lokon asida law shuriba lawmi singda atamnana sokpa siba yauna hannadabagi damak nongmai kablakhiba natrabasu nongmai makhol tahanduna lawmi akhoida aki akhang poanki haibasi tasena asengba wafamni hainasu phongdokhi amaromda ngasigi thodok asibu kokomi farmers wingi maikaidagi akanba mawongda yaningdaba phongdokhibaga loinena lawmi singna lobukta law suringai nongmai kablakpagi makhol takhi haiba wafambu police na aranbani haina phongdorakpabu yaningdaba phongdoklajuna nongmai kapagi makhol tare haibada yaningdribasi kablakliba nongmai maru aduna lawmi singda palaba matamdada nongmai kaple haibasi khangadawribra haina su hangki asigumba chingkhong chinyada kuki gi khul singa nakdana leiba mafamda amuk hana nongmai kaptuna aki akhang pirakpagi thawong asibu kokomi farmers wing na hakchin na lawi haireduna lawmi singda asigumba thodok sing asi hanjin mayuk na haliba karigino haina hangki maram asina khudakta laingaki maikaidagi security agency singa khusamnaduna khudong thiba thodok sing thorakani chingnaba mafam singda makhatana pamdaba thodok sing thohandanaba khudakta thabak lokhatkadabani haiki panba yabadi Bishnupur district ki Fubalada su masagi law shuba chachaba miyoi ama cookie terrorist singna athapa mafamdagi kablakpa nongmai maruna khutta panduna sokpagi thodok thokrabani thodok sing asigi matangda hojik fawbada lamlai amasung sanjam chirangda law pari chamri ga kunthra rom law panba ngamdana leiroklibani MP Bimol na relief camp da chatuna IDP singa unakre kumjali singa maga chamapan ga nifu ni panda linkhatkiba moirang multipurpose higher secondary school hojik sufibam hongduna leiramle haina MP Bimol na phongdorakre Inner Manipur Parliamentary Constituency ki Congress MP Dr. Angomcha Bimol akoijam na ngasi Bishnupur district ki Kokta Senjongda hangba relief camp Tachatuna kem asida leirakliba IDP singa haktengnana unakhibaga loinana moirang multipurpose higher secondary school da su changduna mahaikol asigi fibam sing yengsinkre relief camp te leiriba nupi angang yauna inmate singa haktengnana wari saduna
मखोइना मायोक्नरिबा अवा अना अमदि खुदोंचादबसिंग MP ना पुकनिंग चंगना ताखी अमसुंग मखोइगिदबक महाकी माइकैदगी लौखटपा याबा थबकसिंग लौखटलगनी हाइबगी थाजबा पिरमखी हाइरी अमरोमदा कुमजा लिसिंग अमगा चमापनगा निफुगा निपान दा लिंखतखिबा मोइरांग मल्टीपर्पज हायर सेकेंडरी स्कूल ना ngasi su chahi kayagi matungda fibam hongduna leiramba angakpa pokladuna MP na hai India na maning tamduna assembly sing lehelakringai gi mamangda Manipur di legislative assembly leiribani kumjali singa maga chamapan ga nifu ga nipanda linkhatkiba mahishang asi fibam asida hongduna leiramba angakpa poi hairaduna mahishang asigi oja singa su hakthengna na wari sanabaga loinena maharoi singa su wari sanabada school asigi oja singi tolop chang naina fangdabana awaba mayoknari haribasi pukning nungsiningai ni oi adubu nong hek ngambaga tolo fangdrabasu angang singna ngairamgani khanjuna makhoibu takpi tambiba laklibani government ki school fati haragasu moirang multipurpose higher secondary school asidi leptana topper puthokpa amadi mahiroi singna cricket inaba makhai mahai tamba mahishang oiramle haiki mahiroi shang singda afaba laibak asigi miyoi amamam oinaba amadi manipur gi chokhat thorangda achoba thodang loba ngamba miyoi sing oira u haiba paujel pikhi school asigi chahi kharagi mamangda sagatkiba pakka building su yengsile hairaduna mathakta kabada thok thok nomle nong yubadagi pakka gi mathakta amuksu tin na kuple masina karigumba kintharaklabadi mahiroi sing amasung oza sing siba naba yauraklabadi madugi thodang asi kanana pugani haibasi laingak na thigatpiu school asi building samjin biu hairaduna miyamnasu school asigi matangda thigatpiu Ashukuiraba government school amanat afaba school oijuna leiramliba asi thagatningai ni hairajuna mahaki maikaidagisu pangba yaba mateng pangani haiki National News Pathokchari Shubhanshu Shukla amadi Axiom 4 gi crew ISS thadokre hayeng malemda yauraklagani International Space Station ta numitara gani pani leiraba matung India gi astronaut group captain Shubhanshu Shukla amadi Axiom 4 mission gi atopa crew member ahum adungasi Dragon spacecraft tongduna ISS thadokre hairi Axiom 4 gi mission loikibaga loina na crew members sing na ngasi nungthil pung 3 ga minute yankhai taba ISS thadokibani Makoina Malem Lema Europada Pung Pungani Toirom Changadori Amasu United States ki California da landing Togodori Hairi Dragon spacecraft aduda Axiom 4 gi crew members sing khakta natana equipment amadi crew members sing na pangthokiba experiment sing da sample yauna kilogram chani ga yankhai rongi cargo puthorakadori Axiom 4 gi mission asi mamang thagi kunga manga dagi hokhibani ahan bada numi tara marini khakta mission oina chatlaba matung ISS ta leiraba matungda mission asi numit marini amaga sangthakibani crew members singna ISS ta leiringai microgravity da medicine agriculture amadi space exploration na singba hiram singda thiba humbagi thabak chathaki group captain Shubhanshu Shukla na space ta leiba miyoi bagi saru amadi muscle mass hantaraliba asi karigino haibagi matangda thijanki Panbayabadi ISS ta leina group captain Shubhanshu Shuklana PM Modi ga wari sanaba aduda mahakna ISS tagi yengbada malem leimaida khairiba ngamkhai paring sing asi amata leite malem da leiriba leibak singna ISS tagi uba fangliba asigumba punshinduna thabak tawminarabadi miyoibana tawba ngamloidaba amata leite haina fongdorakhi Mashida natana Shubhanshu Shuklana India gi mahiroi kayagasu video conference ki khuthangda wari sanaduna space ta leibada astronaut singna numit ki matung ina routine semba yadabanina karamna pung kun mari gi routine khaidokduna thabak tawbage haibadu matangda marik chumna pawdam lamkhi Lucknow da leiba Shubhanshu Shukla gi imung manungna chokthokpa loinana ISS ta ahanba oina yoba ngamkhiba India gi astronaut asibu khawrang na ngairi hairi Boeing gi akhanaba plane ka kharada thawgi switch check tawnanaba order tawkhre Directorate of General Civil Aviation na India da register tawba Boeing 737 amadi 787 Dreamliner aircraft model singda engine gi thawgi switch mapum fana check tawnanaba order tawkhre
Order asi ngarang Aircraft Accident Investigation Bureau gi preliminary report Ahmedabad ki kai ki ba Air India gi flight adu engine gi thau gi switch cut off position da matam khara lekhi badagi oiramba yai haina phongdorakraba matung da thokibani nakal amarom da Air India gi CEO Campbell Wilson na AAIB gi preliminary investigation report aduna kai ki ba plane adu mechanical natraga maintenance ki oiba issue amata laikhide haina ngasi phongdorakre mahakna hai aircraft adu paikhatringai mangoina na mathau taba maintenance ki thabak thoram sing mapum fana amadi asoi angam yaudana pangthokhi maintenance ki thabak paikhatpa amadi aircraft adu da hankhiba thaugi quality asoiba laikhide amasung plane adu runway da paikhatlamdai fawbada asoi angam amata yaukhide haiki mahakna makha taraduna Air India na miyamgi safety gi damak plane sing da mapum fana maintenance amadi security ga oiba thabak chathari matam gi matungina authorities sing na thamlakpa anoba chana kanglon sing bu Air India na maintenance amadi security gi checking process asida hapchina na ba thorang tauri chorak asida miyamna preliminary report asi yumpham oiduna warep lobiganu haiki International news among patuk chori. Pung kunmari ki manung da Gaza da Israel ni airstrike chathaduna angang yauna puna Palestinian maudraga manga hatkre. Hau kiba pung kunmari ki manung da Gaza da Israel ni airstrike chathaduna angang yauna puna Palestinian maudraga manga hatkre. Loina na kaya amana aso apa nanghan kre hairi. Gaza Health Ministry ki maikai da gi phongdor kiba gi matung ina chahi ani rom fazilak laba lan asida Israel na chatharakhiba tongan ba attack ta sikhiba Palestinian apunba mishing lising yangkhai nipan ga kunga taruk lom sukre aduga asokpagi mishing na puna lak amaga lising kuntra ga nipan ga chawanga ga kun henkre loina na lan asina maram oiraga chaba thakba phanglaktabadagi kham thengna awaba mayoknaraba angang singna thaknanaba ishing launanaba kiule tuna ngairingai chatharikhiba attack singda punna angang chatret lom sikre Israel gilami sing na Gaza da chathariba lan asida supnagi Palestinian macha sing hatpa khakta natana chana thakna bagi potlam sing phanghandaba su hotnaduna lakhibani Israel gilami sing na hojiga fawda Gaza da leiba water well chatre ka kunlom thugaiduna mangan takhan kre masina maram oiraga Gaza da leiba miyoi sing million amaga dasmi kunga maka rom afaba thakna naba ishing phangdabagi awaba chawna mayokna duna leiri Gaza da pushilakpa chana thaknaba potlam khujingmaksu Israel gi lami singa thingjinjuna thamba maramna Gaza da leiriba miyoi singna lan gi mathakta chanaba lan ngakpi gani chanaba gi lan amasu mayok narakpani hairi Syria da nakal ani muknarakpadagi hatnabada miyoi kuntra ga tare rom sikre Syria gi kha thangba sarukta leiba Druze city da leiba Bedouin tribes amaji local fighters singi marakta hatnarakpagi thongdok amada miyoi kuntra ga tare rom sikre haina phongdorakli report asigi matungina Bedouin tribe amadi local khulai paiba miyoi singi marakta karamba wahaudagi hatnarakibano haibagi achapchaba maram hojik fawba khangba ngamdana leiri thongdok aduda angang yauna miyoi kun tare lomsu chawna asok apan nangki Panba yabadi Bedouin tribes amadi local fighters singi marakta mamangdagi hauna aduma muknaduna lakhibani leibak asida hojik masing yamlaba terrorist kaya su leiri haina su report na makhata na hairi Israel muthatpa ngamdri fawba lan tawkhigani Houthis Israel bu mapum fana muthatuna lekhata handri fawba lan tawkhigani haina Houthis luchingba singna lawrakre hairi report asigi matungina Israel na Yemen da leiriba Houthis gi mathakta leppa leituna drone amadi missile kapsinduna landaduna lakpagi khoishaunaraba Houthis singna Israel gi mathakta makhata na landaduna Israel bu mapum fana muthatnaba hotna khigani haiba wafum asi phongdorkhibani Houthis singna Red Sea da mathau tawriba Israel gi jahaz kaya da missile kapshinduna landan junasu lakhibani Houthis ki attack ta Israel gi jahaz kaya pak sana amang ata kaya thoki basu laikhrabani madugi laman khumba oina America yauna Israel na Yemen da leiriba Houthis ki camp sing da tha kaya gi mamang dagi air strike chathaduna lakhibani Israel bu lekha tahanba haibasi Houthis ki washakni haina phongdokhi
North Window sandokchariba nungthigi pau pathokchaba matang asida loshinjare miyeng tabiriba pumnakmapu amukka hana khurumjari.